Assam da Nupi Macha ama gang lep tawraga hundoklamlei. Assam gi Tinsukia district ta class 7 tamliba mahir Nupi Macha ama masak khangdaba miscreant kharana gang lep tawraba matungda lambi da hundoklamlei. Thawdok asigi matangda Tinsukia police na case ama lokatuna miscreant sing adu fana bahonari hairi. Tinsukia police official sing na phongdorapagi matung inna class 7 khakta tamlibi Nupi Macha adu school dagi halakpada Borpudi da haukiba November 2 gi numidang waramda gang lep tawrami hairi. Thawdok asi school matamda thokibani Nupi Macha adu phibam songna lambida leiramki. Pau asi tabadagi mafam adugi miyamna khoisaunabga loinana athuba matamda justice piu haina demand tawki. Amaromda police na attack Tarsing adu buti bahumbagi tabak zataba haukre. Police ki matungina Nupi Macha adu school dagi halaktabadagi imung manunggi miyoisinga thiba humba haurakibani. Numidang pung mangarom taba duwaida e-rickshaw driver amana Nupi Macha adu tea garden mayada taaduna lairamba thengnare haiduna pau pirakpadagi imung manunggi miyoisingna mafam aduda chatpada soktuna amadi mapi maron segaiduna lairamba thengnakibani. Nupi Macha aduna police ta phongdorakpadagi matung inna miyoi ahumna attack chatharatuna mahakpu nupi oibigi kaikhumna manghankibani amadi lambida hundoklambani hairi. Kuki singna injustice ki mayokta lauriba kholau NIA na namthana bahonare. Haukiba matam khara asida NIA yauna tongan ba agencies singna Kuki josingi maral leijadraba lusingba kayagi mathakta tongan ba case kaya pansinduna chathariba thawong asi akan mamongda condemn tawi thawong asi injustice ki mayokta lauriba kholau singbu namthana bahona bani haina KSO Churachandpur Mars Student Association Twitter Fight Joint Headquarters amasung Zaumi Student Federation General Headquarters and Thadorakba Joint Statement amana hairi cherolasina makhata na hairibana NIA na khulai paidaba civilian leaders sing da national security da threat tawre haiduna case ama pansinduna selective target tawriba ase akanba moong da condemn tawe aduga nakal amadana anti national activity kaya amadi Valley district sing da thokle masigi khwaidigi nauba khudam haibu mamang tha September 18 da Nambol da Assam Rifles ki convoy amada ambush tawguna Assam Rifles ki personnel ani hat ki ba aduni hauzik lairiba wathok asigi casing handle tawbada Kuki zomiyang gi mayokta bias laina awang ba thakta sathai aduga makhoi gi miyang gi mathakta chathaba ka hen ba thawdok sing da chenaba sing gi mathakta chathaba progress sing di ichat chatana lairi khudam oina David Tekpu miyoi bagi minung sigi wangmada hat ki haina maral siraduna NIA gi makaidigi asigumba miksang mikhai naiba thawong sing chathaba asi leptuna majority maitai community sing generary ba casing asi athuba matamda loisingadabani tongan ba agencies singna makhoi gi miyam da miksang mikhai naiba moonga thawong kya chathai Jammu amasung Kashmir gi Style the Churachandpur district ki Hanglep subdivision ki manung chanba Khanpi village ta encounter chathari aduga Valley dana counter emergency operation ki thabak asi yamna nemli thawdo oda laikhidraba yum sing adu maitai aggression gi mayokta makhoi gi lamsing defend taunaba honariba youth sing ni hairi. Nawan police na aina yadaba moongda miyoi bagi haksang kaya arolamba miyoi ahum phagatkhre. Nawan district ka thangnaba khul singda imung amada miyoi mari leibada miyoi ahumdi masagi kidney yonthoi. Assamgi Nawan district police na illegal organ trade toramba gang kupu amada yawa miyoi taruk phagatpa ngamkhre. Thawdok asiga mari lenana Nawan district police ki senior superintendent of police Swapnali Das na phongdorakhibagi matungina police na aina yadaba moongda organ trade toriba group asi action laukhat ringai mamangdagi senaba kuirabani amadi gang asi sahi kharagi mamangdagi illegal oina chathaduna lakpani police na phagalaba miyoi ahum adudi Dharani Das alias Bogomula Mahendra Das amadi Pipa Das ni makhoi ahumak illegal oina kidney amadi atay organ sing yonbagi thabak chathabada haktengana senaba singni police na chathakiba investigation ki matungina trade asida topa miyoi ani amasu yauri miyoi ani adudi Bai Hata Saliya Lidni Hazarika amadi Guwahati dagi Dalaupu kawi illegal kidney trade asi Nawan ga thangnaba khul singda chathabani manak nakpa miyoi singna tamba paudamda imung amada miyoi mari leibada miyoi ahumdi masagi kidney yonto I hairi police na gang asi atopa state singda su illegal oina trade asi chatharibra haina makhatana thigatli hairi.
SANGAI Festival Pangthokpa yaroi miyamda awa saitheng pigadoriba SANGAI Festival Pangthokpa yaroi sahi om pharakadoriba crisis asina lamdam asida miyamna haininga leitana chaitheng nanglibani mioi lising kayana mayum makai maithaduna leifam chafam khangana IDP oina leiribani haina Kokomi Farmers Wing na thadorakpa cherol amana hairi cherol asina makhata na hairibana tampakki singkong singada leiriba lofom kaya low panba ngamdana leiri low pari lising kaya low pandana lawrok ahum mangduna leiri masina mioi kyagi puksak thadat padanatna sel tungi phibam dasu haininga leitana sokhale masigi mathakta thausil leitabana malawpham kyasu ising isauna sahida low pari lising ani ahum low salamdaida manghale lawfam sing asi panna bohonabada changliba senpham kya manglibani masigi mathakta national highway asi free movement jadabana business analayeng lairik laisu tamba sakadaba kaya khudong sadaba kaya mayoknari crisis asina low pan bangamdraba isauna sokhalaba lawfam kaya gi compensation pibidabana miyam khamthengna awaba oiri miyamna asigumba awa saitheng kya mayok naringai tanza asida SANGAI Festival tawguna semilonda khamthengna waraba miyam asibu kumai harauda tawhallaga lamdam asi santi oire haina uthoknaba silakliba thawong asi yaningde suri nomliba longmi singi waraba matam asida pothok puthoknaba kana honabagi tanza adu oire maram maduna miyamgi awa saitheng pigadoriba SANGAI Festival asi longmi lukki maikaidagi tawba yaroi haina khangalakli Operation Sidurgi matungda AHANBA OINA Indiagi Sikhsing Pakistan LANSINKHRE India amasung Pakistan gi marakta numit nini gi oiba lan chathabada Indiana chathakiba Operation Sindoor adugi matung AHANBA OINA Indiagi Sikh lai khurumba singna border lanthokduna Pakistan da leiba Gurudwara da chatkre Guru Nanak ki chawanga Yankai taruk lak suba chahi kumon pangthokpa adu numit tarani chupna chathagadoribani madugidamakta India gi maikaidagi Sikh lai khurumba mioi lising aniga sama border lanthoktuda Pakistan da leiriba Nanak Sahita punsinduna mafam adudagi Lahore tamna kilometer marfurom bus ta chakadoribani madudagi hauraga Pakistan manungda leiriba Guru Nanak ki lai khurumpham adu yaugani hairi haukiba chayolda New Delhi da leiba Pakistan gi High Commission nagalai khurumba adu chakadaba mioi lising aniga chamagi visa-gi ayaba pikibani panba yabadi hauzi India amasung Pakistan gi marakta tension adumak leiri komja lising wachamapan mariputara mapan gi me thada thokiba kuthongnaba aduda mioi humputara hena seke madugi matung handaki Operation Sindurna amuk hena lebak ani gi marakta leiriba mari adu soksinba hauke kangfal gi lambel da leiriba amata ngairaba active oiba border crossing adu waga atari border asini hairiba border asi lebak ani gi marakta khut thongna kiba aduna chathok chachin tingduna thamlakpani adubu ngarang ayuk siklai khurumba sing aduna mafam adu lansinbagi ayaba lebak ani gi maikaidagi ayaba pinake border adu lanthok kibada Pakistan lomda leiba official singna siklai ningba sing adubu lei huktuna taramna oke media na pirakpa report amagi matungina Pakistan lomda changsinlakadaba lai khurumgadaba Sikh masing lising amaga chatret lom wali adubu official oiba masing adudi khangdokpa ngamdre Pakistan High Commission na Guru Nanak phumkiba mafam adubu ikai khumnaba oina interreligious amasung intercultural harmony yokhattuna handaki lai khurumba asisu hanagumna yahankibani hairi Manipurda tourist lakh amaga lising humputara mapal laklambadagi lising tarataretta hantarakre sahi ani henna maitei amasung Kuki Jopuruk ki marakta hana sunabagi tawdok tholakibana maram oiraga Manipurda tourist lakpagi changka henna hantarakle komja lising aniga tara mapandagina kunda tourist lakh amaga lising humputara mapan laklamlabasu komja lising aniga kun maridagina kun manga dadi supnagi tourist lising tarataret khak laki haina report amana phongdorakli report asina matam sangna kangluki hana sunaba thodok tholakpagi matakta aeroplane gi atong man ka hena wangkhalakpana tourist lakpagi chang hantarakpani haukiba ningthokaba numita Imphal da laklamba Union Minister of State for Home Affairs Bandi Sanjay Kumar da state lenga ki official singna plane gi atong man wangbagi wafam asigi matangda wakatkibani loinana Ministry of Civil Aviation gi mijeng sangsinbinabasu official singda wakatke Lengakna khusinnakiba senpham sing IDP singna handokre rasan gi senpham hanagum piyu natragana
ꯅꯨꯃꯤꯠ 12ꯒꯤ ꯃꯅꯨꯡꯗ ꯌꯨꯝꯗ ꯍꯜꯍꯜꯂꯨ IDP IDPꯁꯤꯡꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯠꯂꯤꯕ ꯅꯕꯦꯝꯕꯔ ꯊꯥ ꯑꯁꯤꯗꯒꯤ ꯍꯧꯅ ꯔꯁꯟ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯐꯝ ꯅꯣꯡꯃꯗ ꯂꯨꯄꯥ 44 ꯑꯣꯏꯍꯟꯗꯨꯅ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ DBTꯒꯤ ꯈꯨꯠꯊꯥꯡꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ IDPꯁꯤꯡꯅ ꯁꯥꯎꯕꯨꯡ SDO ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯁꯦꯜ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯧꯅꯔꯨꯕ ꯂꯩꯇꯅ SDOꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ SDOꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ SDO ꯃꯁꯥ ꯂꯩꯔꯝꯈꯤꯗꯦ꯫ ꯂꯣꯏꯅꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯛꯈꯤ꯫ IDPꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯇ ꯀꯥꯞꯂꯛꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯁꯦꯜ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯗꯣꯛꯂꯝꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯈꯣꯡꯖꯪ ꯑꯗꯨꯗ IDP 153 ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯣꯏꯅ ꯍꯟꯗꯣꯛꯂꯛꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯨꯟꯅ ꯂꯨꯄꯥ 1,13,34,310,910ꯅꯤ ꯍꯥꯏꯔꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯄꯦꯛꯁ ꯀꯃꯤꯇꯤ ꯑꯣꯐ ꯚꯤꯛꯇꯤꯝ ꯚꯤꯂꯦꯖꯀꯤ ꯀꯟꯚꯦꯅꯔ ꯀꯣꯏꯖꯝ ꯁꯔꯠꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤ꯫ ꯂꯩꯉꯥꯛꯅ ꯂꯨꯄꯥ 4 ꯈꯛ ꯄꯤꯔꯒ ꯆꯦꯡ ꯒ꯭ꯔꯥꯝ 100 ꯂꯩꯕ ꯌꯥꯒꯗꯕ ꯃꯐꯝ ꯍꯥꯏꯕꯤꯌꯨ꯫ ꯃꯁꯤ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯒꯤ ꯃꯑꯣꯡꯒꯨꯝꯅ ꯃꯈꯣꯏꯗ ꯄꯤꯔꯝꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯥꯏꯗꯅ ꯄꯤꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯅꯨꯃꯤꯠ 12ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡꯗ ꯂꯩꯉꯥꯛꯅ ꯍꯜꯍꯟꯕꯤꯌꯨ꯫ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯨꯄꯥ 2,910 ꯀꯥꯞꯂꯛꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯃꯥꯡꯗꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯅꯅꯕꯒꯤ ꯂꯨꯄꯥ 40 ꯄꯤꯔꯛꯂꯒ ꯆꯦꯡ ꯒ꯭ꯔꯥꯝ 100ꯒꯤ ꯂꯨꯄꯥ 10 ꯀꯛꯂꯝꯕꯅꯤ ꯍꯥꯏꯔꯤ꯫